Hello, I giving Boboy na may rakpam. Nahanam pamas the Esorgi wapau tana bagida maglak piba ang sigida magkatagachari. Agi prathna di nahak na takdi ba wapau ang sige mapal na Esorgi hinanung Siba amasung mahaki mi aduga mahaki singlup hinanung Siba sini. Diba hak na nahaki na pamda noluk choning ba dudi nahak na takdi ba wapau asina. Nahak na nahaki singlup ta pipam thok pa nahaki commitment amasung nahaki singlup ki luching ba singi makapon pam thok pa adugi mahuti silhan bigano. Adu ba wapau sige mapal na. Naging lupa hinanung Siba, naging luching mo singbu hinanung Siba, adu quite maru oina. Esorgi matik mangalig na maghingba punsi da chakot pa adu eki pradhana ni. Ibang umaki wapaw taminas. Sagi Bible singa do iha kaluna na Mark panup tarago humdoi pada malagi na tarago humdoi hang dopi Mark chapter 13 verses 1 to 13. Jisu na nina sangdagi tuklak pada mahaki sibok amana mangonda haiki Guru yengbiu kaya da phazakraba nungsing amasung kaya da phazakraba yumsing no Jisu na mangonda haiki achobo yumsing asi ubra ningkhai daba lon na banung amata thanam loi mahang na chorpol chingthak ta ninga sanga mayok na phamlinge da Peter Jacob Johanna amasung Andriana lona mangonda wa mahanglame ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯌꯨ ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯊꯣꯛꯀꯗꯒꯦ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯊꯨꯡꯂꯝꯗꯥꯏꯒꯤ ꯈꯨꯗꯝꯁꯤꯡ ꯀꯔꯤꯅꯣ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯈꯨꯝꯂꯛꯏ ꯃꯤ ꯀꯌꯥꯅꯁꯨ ꯅꯈꯣꯏꯕꯨ ꯁꯦꯔꯥꯟꯅꯅ ꯆꯤꯡꯗꯅꯕ ꯆꯦꯛꯁꯤꯜꯂꯨ ꯃꯔꯝꯗꯤ ꯃꯤ ꯀꯌꯥꯅ ꯑꯩꯒꯤ ꯃꯤꯡꯗ ꯂꯥꯛꯇꯨꯅ ꯍꯥꯏꯒꯅꯤ ꯑꯩ ꯃꯍꯥꯛꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯤ ꯀꯌꯥꯕꯨ ꯁꯦꯔꯥꯟꯅꯅ ꯆꯤꯡꯒꯅꯤ ꯅꯈꯣꯏꯅ ꯂꯥꯟ ꯑꯃꯁꯨꯡ ꯂꯥꯟꯒꯤ ꯄꯥꯎꯅꯤꯟꯈꯣꯟ ꯇꯥꯕꯗ ꯃꯤꯄꯥꯏꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯗꯨ ꯍꯧꯖꯤꯛ ꯂꯥꯛꯇ꯭ꯔꯤ ꯖꯥꯇꯤ ꯑꯃꯅ ꯖꯥꯇꯤ ꯑꯃꯒꯤ ꯃꯊꯛꯇ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃꯅ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯔꯛꯀꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯌꯨꯋꯥꯔ ꯍꯥꯒꯅꯤ ꯆꯥꯛ ꯇꯥꯡꯕ ꯑꯃꯁꯨꯡ ꯑꯋꯥ ꯑꯅꯥ ꯌꯥꯝꯅ ꯊꯣꯛꯀꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯥꯎꯌꯦꯛꯄꯒꯤ ꯑꯍꯧꯕꯅꯤ ꯅꯈꯣꯏꯅ ꯁꯥꯒꯤꯗꯃꯛ ꯆꯦꯛꯁꯤꯜꯂꯨ ꯃꯈꯣꯏꯅ ꯅꯈꯣꯏꯕꯨ ꯁꯦꯟꯍꯦꯗ꯭ꯔꯤꯟꯗ ꯄꯤꯊꯣꯛꯀꯅꯤ ꯃꯈꯣꯏꯅ ꯅꯈꯣꯏꯕꯨ ꯁꯤꯅꯥꯒꯣꯒꯁꯤꯡꯗ ꯐꯨꯒꯅꯤ ꯑꯗꯨꯒ ꯁꯥꯈꯤ ꯄꯤꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛ ꯃꯄꯨꯁꯤꯡ ꯑꯃꯁꯨꯡ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛ ꯅꯈꯣꯏꯕу ꯄꯨꯊꯣꯛꯀꯅꯤ ꯑꯗꯨꯒ ꯖꯥꯇꯤ ꯄꯨꯝꯅꯃꯛꯇ ꯑꯐꯕ ꯋꯥꯄꯥꯎ ꯑꯁꯤ ꯍꯥꯟꯅ ꯍꯥꯏꯗꯣꯛꯀꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯅꯈꯣꯏꯕꯨ ꯐꯥꯕ ꯑꯃꯁꯨꯡ ꯄꯤꯊꯣꯛꯄ ꯃꯇꯝꯗ ꯅꯈꯣꯏꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯅ ꯂꯥꯡꯇꯛꯅꯒꯅꯨ ꯅꯈꯣꯏꯅ ꯄꯤꯒꯗꯕ ꯄꯥꯎꯈꯨꯝꯒꯤ ꯃꯔꯝꯗ ꯈꯜꯂꯨꯅꯨ ꯑꯗꯨꯕꯨ ꯄꯨꯡꯐꯝ ꯑꯗꯨꯗ ꯅꯈꯣꯏꯗ ꯈꯪꯍꯟꯕ ꯃꯈꯩ ꯑꯗꯨ ꯍꯥꯏꯗꯣꯛꯎ ꯉꯥꯡꯒꯗꯧꯔꯤꯕ ꯑꯗꯨ ꯅꯈꯣꯏꯅ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯋꯥꯏ ꯁꯦꯡꯕꯅꯅꯤ ꯃꯆꯤꯟ ꯃꯅꯥꯎꯅ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯁꯤꯅꯕ ꯄꯤꯊꯣꯛꯀꯅꯤ ꯃꯄꯥꯅ ꯃꯆꯥꯕꯨ ꯄꯤꯊꯣꯛꯀꯅꯤ ꯃꯆꯥꯁꯤꯡꯅ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯍꯟꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯒꯤ ꯃꯔꯝꯒꯤꯗꯃꯛ ꯃꯤ ꯄꯨꯝꯅꯃꯛꯅ ꯅꯈꯣꯏꯕꯨ ꯌꯦꯡꯊꯤꯒꯅꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯐꯥꯎꯕ ꯈꯥꯡꯕ ꯃꯍꯥꯛ ꯑꯗꯨꯕꯨ ꯀꯟꯕꯤꯒꯅꯤ ꯃꯁꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯤ ꯑꯗꯨꯒ ꯋꯥꯍꯩ ꯑꯁꯤꯃꯛ ꯊꯥꯖꯗꯨꯅ ꯂꯧꯁꯤꯟꯁꯤ ꯄ꯭ꯔꯥꯊꯅꯥ ꯇꯧꯁꯤ ꯏꯁꯣꯔꯒꯤ ꯃꯇꯦꯡ ꯅꯤꯁꯤ ꯏꯄꯥ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯁꯦꯡꯕꯒꯤ ꯊꯕꯛ ꯁꯨꯕꯤꯕꯒꯤ ꯃꯄꯥꯟ ꯅꯠꯇꯅꯗꯤ ꯑꯔꯨꯕ ꯑꯃꯁꯨꯡ ꯑꯔꯨꯝꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯈꯪꯅꯅꯕꯒꯤ ꯂꯧꯁꯤꯡ ꯑꯩꯈꯣꯏꯗ ꯌꯥꯎꯗꯦ ꯊꯥꯖꯅꯕꯒꯤ ꯄꯥꯡꯒꯜꯁꯨ ꯑꯩꯈꯣꯏꯗ ꯂꯩꯇꯦ ꯌꯥꯖꯅꯕꯒꯤ ꯑꯅꯤꯡꯕꯁꯨ ꯑꯩꯈꯣꯏꯗ ꯋꯥꯠꯂꯦ ꯃꯔꯝꯗꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨ ꯈ꯭ꯔꯤꯁꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯑꯁꯤꯃꯛ
Prabhu matam khudingmakta leiba thajaba khudingmakki punsida nahaki afaba wapaugi maramgidamakta soidana thoklagadauba achumba mani. Nahaki tunginbagi mamalni. Duga nahaki nasanapa Jesu Kristagi tunginbagi sarupni. Wahai sigi mapana kubi chumna musung singna tambiyu. Aikoibu tharang tawbi haiba maram amasung matam singa sigidamak. Aduga tahabada wakal khanthadabada. Aduga irai lai thoba punsidi hingadobadagi prabunhaki wahai sigi mapana aikoibu kanbiyu. Nahaki wahai sigi mapana Prabhu taibang panba asida. Taseng na tarang khangbaga loinana lumna amasung luna lawbaga loinana nahaki tung inbagi nahaki sibok oibagi mathau taba aduda aikoibu ibungo nahakna hoisinbiduna pusinbiyu aduga aikoibu tambiyu mayek singna. Prabhu chanbiyu. Nahaki wahai sina aikoibu wa ngangbiyu. Aikoibu tharang tawbiyu. Numid asida. Maram dipa haiba numid asi. Thengna krabi chilanao sing amasung thajabi chilanao sing lay. Thengna ribi chilanao sing lay. Prabhu khoi mathakta karam kan lakna haiba khangba ngamde. Adubu lakti lakani. Aikoibu tharang tawbiyu. Nahak hinang ningthi sahanbiyu. Nahak na wasak piraba matik mangaldu hina aikoida Mashek mangal hina ngal hanbiyu. Nahaki nung Siba aikoida hina marang kaina uthokbiyu nahaki wahai sigi mapala. Jesu Kristo ki mingani zerbani. Amen. Punsi teli Krista soidana halakani. Aduga loinaidraba matam asi soidrabani. Now, munna tahu boy betar gadi, amu kana munna tana na bidama. Punsi teli, Krista soidana halakani. Dogo loina draba mata masi soidrabani. Life is short. Christ is returning, and eternity is certain. Tata bachila now saying, Hariba achumba si. Aikoina matam chupada toina ningsingadoba amusung toina wakal togodoba achumba singni. Adubu Aikoi sai sana asigi achumba singi si. Yam toina koi ningsingde. Hariba sing si ta kiboy batargasu. Or time oiba targesu. Karigumba matam dadi line na lothokpa jaga singni. Hariba achumba se aikoi isana ningsingba khaktang natana aikoi masel amaga da ningsingnagado achumbani. Adudi karino punsi yamna tela Krista soidan halakani. Aduga loinadraba matam ase soidrabani. Hariba achumba ase kari thokani khangdaba taibang panba sida soidana thokadaba achumba singni. Adu hariba achumba se koi isana isada amusung atope chile inaw singna singup amoin hingminaba punsi asida ningsingnaba dai koi sole amusung akoi tawdo changna tawde. Adubu ngasigi hapta asidagi horaga ngasigi nongmajing asidagi horaga isornia bibo oiba targadi hapta mari netraga manga asida hariba achumba asi akoi tatana mark panup taraga humdo sigi mapana akoi ningsingani hapta khudenge. Sila nasong asigumba tanja sing ase yam toy to na lakte. Aduga aikoina pamba maong adugumna su karisu lakte. Aduna hang singum sa lekraba thajaba kraba koi khuding makta thogot chaning badudi. Hapta mari or manga asle khuna taminara kadoriba Krishna mark panu taraga humdo asida tambiriba achumba sing ase. Ekoi thamoida lotlaga thamnanaba aduga aikoigi wakhalda namsallaga thamnanabagidamagta tanja lobi munna tabi nakong hangdokpi Esorgi wahaida mitpham thambi
ꯑꯗꯨꯒ ꯋꯥꯈꯜ ꯈꯟꯕ ꯂꯣꯏꯅꯅ ꯇꯥꯕꯤꯌꯨ Now, Mark Bandup Taramdoi now, Asingh have a targeting as is in Nomaizing, Han Hanba Nomaizing, and the Queen and Significant they never how good the reversing, Mark Bandup Taragumdoi. Bisu Christiana, a Roibamatami, a whole Willimatangatam people. The beginning of the end or the beginning of the last day. Now, I have verse Taragum, the Papa, Kibo, but actually verse Tarahum, the Yoring, you see. Sure, Nabi, but target Matangi Hapta, Adu Losan with the Honagani. More of like introduction. Aduga, verse 1 dagina, verse 5. Phaoba maruina ngasinum the focus to go to verse 4 phaoba si hena lumna yengani. Aduga verse 5 ta kara wahau dok piram laga. Adugi makha ta bu sornya bi bol betarga matangi hapta da kun 9 minagani. Aduba kun khangga do se again ayam matam ai wahau dok ta matam ayam loina mak len gani. Mark Bandup Taraga from Doyesi. Maram the Asib Hapta, Matho chapter, Sip Pab Matamda, Nakoina Pab Matam to Hapta, Bagulana, a Singh, but Wakal the Pan of the Makta. Mark Tara go home doing Aruba Zagali. Mark even Matamda. As he lie have a pastor, they tenatry, theologian, they tenatry. I took a scholar, I'm with a tenatry. Aruba Zagali. Bisu Christian as the Tambiri Bamaong, Amasung Mahana said the higher Hiram Kudimuxing, say, Nainabamatamda, Lunatokozagami. I eat the Mokusukogi and Horkibazagani. I do Mahimang with the Oide. Wakayam the Jangba, Gokam the Jangazagami. I will show it Hosana, Toan Mikey the Asigi. Mark Taraga whom was the Carino Jesu Christina, High Nebonary, Mark Matamdu, but thajaba sing the Iri, Karigi Maramna, no, Amasung Asi Ekogi Punsi, the Aigi Punsi, the Christian Moina, Yanhan, when you come to the Hang Esorgi Waipa, Matam, the Hapa, Kudimaki, Nenematam, Hagnakoi, the Makana Kalakan, I Torang, Dodo, the Aigi the Mugda. Karamine, a Christian Amoina, Pastor Amoina, Christian Amoina, Mark Taraga whom the Jesu Christina, Tambiri Asi, Bhap Tabagi Matum in a Karamine Hingadarivan, Adugi Wakala. Ma'am, the Kagidamok High Boy, but I chapter 13 sit Paraga, Nainaraga, Adugi technical, even my Amkudimus into Loinama Kanglaga, then how shall we live? Adugi Zagado, Loinama Kundomaga, Adu Weba Targa, the Karamine Hingani Hyper Zagado, Loinama Kundoga, technical, but Zagado Hatang Loinama Kangaga, Adugi Manimus, Mamma Kudimus, the Kanga, Lotion Weba Targa, Adu Jesu Christic intention nette, Mark intention nette, Aikogi intention or get was nette. I don't know, Karigumasi, Wapau, Setarga, Horan Fellowship, the Waris Hanamatam, the Karamani, Hingani, Hein Hybrid to the Hen Waris Hanabagimo, the technical labels of other Lucian give over target. That is one way of wasting our fellowship. Remember the Adugi, Hatachuk Nasi, Zagasin, Nainarapa Matam, why? Han Makai, Honabachangi, Henakan, Honaba Mathota. I want to talk about that. Mark chapter 13 is the Tongan interpretation. Taraga, Mari Taraga, Mangarom, as the ladies. And so it's difficult. I think we surely told Alan. I think chapter Apumasi, Hansan Paraga, Nainaraga Musum, Christagi, Wakalum Musum, Marki Wakalum, Kudimus in Naina Bagim Pala. You surely told Alan Pubirapa clarity. I'm so my ex Singba, Aduna, I want to go home quickly. I get a mohina toggle. I thajaba hen kan kadale adu hana dagi hen prabhu naha kharathuna lakpi adu ai prathana oi maranatha adu ai prathana de asimakne ai khoi gi damakta na khoi gi damakta hena thogatpa hena thajaba gi punsi hena pangal kan katpa aduga hana prathana taramba chang hana lauramba chang hana pamlamba chang ni hena Christian aniruction lakpu hena pamba. I think that's a point. That's a whole point. Now, as in the Magda, Mark on the Traga who does it, Baptana with the Magda, Equina Marky background, Amukan Equi Ningsing by the Matota, Ningsing by the Matang Pangani now. Canada no Mark ne Iris.
mahakna sigi apaba wapau si iba matamda apaba wapau si phangliba mi oisingdo karamba makhali Christian singa probably na koina takraba dugumna Rome gi leiba adu leiba thajaba sing ihan hambada makoi Jesus Christ gi maram gi damak apaba wapau gi maram gi damak ta awa anang khang liba amusung nang liba mi sing they are persecuted awa nang liba mi sing adu ani subadadi haiba thajaba sing se matamdu paliba sarkar duna ningthona and then Sanhedrin na aduga tongan ba council na namtharaga thamliba mising first they are persecuted Christians number 2 they are subjugated believers yet they are proclaiming believers makoi apabwa pawg maram gi damak awanang khangli sarkar dagi amasung angam athau sing dagi namtharaga thamli adumapu apaba wapau sandokliba Christian sing ne Jesus Christ gi maram gi damak sakhi piriba mi sing ne makoi leiba jagada punba maphamda kaisum sangdo iba targisu kaisum sangda Rome gi Colosseum do iba targisu Colosseum manung aduda aduga makoi leiba jaga khudingmak sing aduda apaba wapau sandokliba awanang mayam nangbo iba targisu Mitsel manau sing amasung imung manung sing Siba nang basing yaw bo iba targasu adu khudingmak sing aduna apaba wapau sandokpada thingdriba mi sing persecuted subjugated yet proclaiming marisu badi asigi thajaba sing se marn iba mi sing se Christian anirak suna lakpa adu khawrang na ngai riba mi sing they are believers who are expectant of Christ's return Christian anirak suna lakpa adu makoi gi awa anang sing adu galonana makoi gi khangniba khudimok sing adu galonana apaba wapau sandokna apaba wapau gi maram gi damakta khangna chaina nangna aduga punsigi matangna kari oin haba khangdana amam haba oiba targadi apaba wapau gi maram gi damak Jesus Christ gi ming gi damak masana masabu yadaba punsida aduga cross puduna hingliba thajaba sing aduga Christian adu sing adugi marak adu Christian anirak suna lakpa makhoibu handok pibagi makhoibu chumhanbibagi makhoida Christian wasak lamba anirak suna makhoibu loba lakani haiba adu khawang na ngariba thajaba sing it's a good reminder marni kagama chapter 13 se paba oiba targadi asigi jaga khudimok sing se asigi maong khudimok sing se chapter 13 as the loinamak uba bhangani persecuted, subjugated, proclamation, expectation of Christ's return. Awaba khangba, namtharaga thamba, adubu apaba wapau sandokpa, anduga Krishna anirakshuna lakpa adubu kharona ngaiba. Now, asi bhap tabo ibadar kari gidamak tono asigi chapter 13 se mark asigi Christian sing asidi iba matam di yaholam se. Now, I couldn't khanga dobadi Jesus Christ sigraba matungda iba chithine. Masaga kakraba matung du iba chithine asigi mark padu taraga humdoi se yauram mark na irambagi maram le adugi mamangda kari damak yahalam jibano haina haibu de ekoi bhap ta se hana maram de ken haibu ba targadi asi bhap ta da boi ba targadi Jesus Christ na magi se boxing tambiba matamda leima ki aningba adugi aningba dum mark na thajaba sing asidani puraise aduga harb aningba dum akoina khangba mathau tai adu harb aningba du khangba matamda thaidok kadoba amasung thaidok hangado wakhalon mayam sing asigi mark nu taraga humdoi pa matamda mayam le aduga harb khuding mak sing adudagi ayo kananabagi damak na kari gi damak ta mark taraga humdoi se I yaholamba asigi maram nattabano haibo bitar ihan hambadadi Krishna anirak suna lakpi matangna wai kum tawna banate ihan hamda matamdu ram thajaba singdo adugi marakta Krishna anirak suna lakpi matangda debate tawna na awai kum tawna na gidamak tanate ani subadadi Jesus Christ anirak suna lakpagi matangda wakhalon khara semgatnaba saknaba gidamak tanate tasing haibo bitargadi adudo asigi zagasin adu bhap tab matam mateng di pangani but that's not the point it is not to establish an eschatological view ahum subadadi asigi mark na iram liba asigi maram nattaba ma haibo batargadi
Mark na iriba Christian sing adugi mark leba pastor sing, scholar sing, like su haiba sing, adugi mark asigi matang katang wari sanana bagi damakta natte iramise. Ko. So amoram da haiba oiba target now. Akon ahum subi hiram do nangai gumi aikogi damakta di chauthokna ba amasung harauna ba amasung puning thokna ba maram amane. Of course, to me, asigi jaga ase aruba jaga amane. Aduga asise luna again aruba jaga amane adu aruba jaga amaga khangbu do thokta ba di natte. It is difficult, but it is not impossible to understand. Mandi mark na ira ibado normal Christian sing dane. Achamba thajaba sing dane. Scholar sing nate, theologian sing nate. Aduga theologian amsung scholar sing mark lotion na bagida magnate. Thajaba sing ating hamdan. Adu oiba targa de kaino. It is difficult, but it is wrong to say it is impossible to understand. Bhab tana bagida magda aruba amasung normal Christian na manai koi marakta leiba koi amaktan si phajana park na naman bhab tabang ngamloi haiba natte bhab tagai na Eliezer Beck na yam tatana sisina ai sana su thazi man haiba aduga yam na yaningi aduga ai nakoi gi na phamda khar su dum sisina kraba wa haine kari. The main things are the plain things and the plain things are the main things. Ko Bible ma pawa matamda jaga ma pawa matamda khwadagi maru oibado achamba singdane ado khwadagi achamba do maru oiba singdane gyan tai ko se si bhab tab mathau tai achamba do maru oiba do ne maru oiba do achamba jaga do ne. The main things are the plain things and the plain things are the main things. Aduga haiba poto mark manuk taragum noi pab matamda loina ma uni loina ma khangni khangdaba yaroi. Now, karigidamakta ijibuna adu yeng karigidamakta adu ijiri karigidamakta mark tarahum do yarm bagi maramde hal bisi inaus ekona khangada wadi mark na mafam asida iriba wari amasung account asida tawriba Jesus Christ na mahaki sebok singda tambiba mane. Jesus Christ kana no mahak yausen be singi khwadigi makok oiba yausen badane. He's a chief shepherd. Adigu mahak khangi numit khargi mading mahak hat kani humsuna mede hingat kani matam krama gi sebok lai minaram kani aduga madi chat khani aduga mahaki yaw oir matam dugi wadi mahaki yaw sing sebok sing do hu matam khargi matung du makoi mahaki sinpi yaw shen basing orakadori ne. This is the chief shepherd asigi Krista asina mahak yaw shen bak athoiba yaw shen basina mahaki yaw sing da mahak leitraba matamda matau karam haina makhoina taibang pambada mahaki mingi da mak lehogodu buno hain haibudu gi matang da tambiba takpi amsum khoi thogat piba adugi jaga da ne Mark chapter 13 se afaba yaw shen mana magi yaw shen basing adugi da makta piram tambiba amsum takpi basing aduga haiba Kristana mahaki sebok sing da mak leiba wakal adu Mark nasu mahaki matamda lairamba mahaki yausen ba mani mahaki matamda lairamba yausing adugi damakta adugi wakalon lona chamane se bhab ta se suman Jisu na mahaki sebok singi damak laiba wakal aduga lona na tambikhi ba adugumna Mark nasu matamda lairamba mahaki thajaba church member sing adugi damakta wakalon adugi khanbi ba adugi nungsi ba adugi lona chap mana ba wakalon adugi iba jagane haplamba jagane adu oiba tagdi Mark chapter 13 se. It is very pastoral and this is very practical. Pastor mana magi members sing adugi damakta makoi bu tharang tawnaba makoi bu thogat naba makoi bu yangkhat naba makoi gi thamoi hena chawthok hananaba gi damakta ne iribus aduga haiba Mark taraga homdoi se thajaba khudimok sing aduna hingbada oithokpa amasung hingadoba adugi matang aduda hingadoba punsigi jaga adugi matang ne aduna karigidamakta mahagna Mark 13 hapambagi maram. This is what I believe. Again, overlapping kara oigani. Now Jesus Christ karam kana lakani habagi tang thana bagi damakta natte adu laikraba thajaba khudingmak sing adu Jesus Christ gi tung thajaba yan inna bagi damakta karam haina awa anang gi matam dasu afaba wapau gi maram gi damakta awa anang khangba matam dasu
Jesu Christ the Yang Duna, Mangun the Tazabagaluna, Maki Hive Punsi Adu Hingnabagam. To encourage the believers to follow Christ faithfully in obedience and in faith, even in the times of suffering and persecution. Ani Shubadadi Hive Tazabasing say, Jesu Christ gi Maram Gidamakta, Apabawapau gi Maram Gidamakta, Tazabayana. Ningthizana mapung pana awaba khang na bagi damak thorang to to prepare them well for Christian suffering. Now verse 23 the pabo iba target adu Jesus Christ na haibu haide yang mana kare verse 23 da chekshelo yangu aina pum na magasi mangsung na khoi da hai khabane now Jesus Christ na magi sebok sin to prepare to ne kari damak ta magi maram gi damak ta phajana ningthizana awaba khang na bagi damak ta adu cha manab intention do mark na adu gi matam le thajab sing adu gi damak to sin. And then, ahum subadati, I believe. Adukimati kanba, apabuapaw ki maram gidamakta openaiba, awan ang khangba, adugi marakta su. Harba tazaba sing asina, apabuapaw sandopagi tabakta lepta na nabagidamakta. To be missional, even amidst intense persecution. Verse 10, adukari habniyo. Aduga jati pumna magta apabuapaw asi hana haidokani. Awanang mayam thingna boiba targasu Siba phaoba boiba targasu adugi matam adudasu apabawapau leptana sandukna bagidamagta maramdi adugi awa anang adugi matam adudana hena apabawapau gi thogol mathauta ba yamna lei maramdi adu ishori aning bane apabawapau sanduk ishori aning bane mari subadati thajaba sing ase chamam nadana bagidamagtane Ma'am, the equina, Shona Wipatagadi, Nasino Mitakara or Aduga Matangi Haptada. Jesus Christ Mark 13 as the E, but couldn't mixing Amasumana Harkadu with Todo, couldn't mixing say, Ma lak le having Todo Amatanete. Adu Mahak lak lam daigi. I don't know how with the high keep. These are the signs of the beginning of the end. Asigi Todok sing say, Aroiba Matam Adugi Haurak Passing Adugine. It's not the end. Loiba zagado nate. Aroiba numid adu nate. Todosing the top of Matamada, Aroiba numid ado, oire habanate. Adu Aroiba numid ado, lagli, Amasung naglak adune. Adu Tazabasing adugi matang Krishna, Anishuna lakpaga, Man Aninaxuna lakpa, adu the talk of Todo, Kudimaxing aduga, Samam Nadana Bugida Magda. Now, Thessalonica, Paul, Ibasiti, adugi, Matungina Karino. Kakangbu khana makhogi marakta thajabasing adu kramana thamoi chamam nahale amsung charang nahale Krista lakre adu nakoi toy thaba khudimos no kanadre adugi wakholo adudane now adugumba maong na makhogi thamoi bu kai hodana na ba amasung disturb tawdana ba adu confuse oidana ba adu maroina mathangdadi manga subadadi asigi Mark 13 yawbagi maramdi thajaba khudimak sing adu Mitsel khang bagalona masana masabu yadna cross puduna hingba punsi aduda hen chakot hanana bagida maktine to vigilantly follow Christ by denying self and carrying the cross. Mark 13 the hanjan haiba wahay amakag na kunin thenagani chexilu aduga chexilu Mitsen khang na bagida magda laithok ni hingdana bagida magda aduga tayang laudana na bagida magda adubu Kristana mahakitung inba matam da pigidaba mamal amasung mahakitung inba punsi kramaina oigne haina haikraba khuding maksing adu asigi awa anangi matam asisu kari hagani asugam na warba sibo si adugi excuse to amata natana lakliba Krista adugi mahak lakadore haiba adugi saki sing adu ubagi mapan he na thorang tawna na bagi damakta he na cross puna na bagi damakta he na sana sabu yadaba punsi du hinga na bagi damakta adugi damakta ne adugi iroi loi badadi asigi Mark tarag humdoi se ibagi maramdi thajaba sing adu chamam nahan na banatte adu makhogi thamoi tangdu leta hanan na bagi damakta ne it is written to comfort and not to confuse the believers. Comfort and not to confuse the believers. Now, how do I target? Kramana Mark 13 se paani. Mark taragum do kramana paani. Mark ki jaga khuding mo paawa do maina. Kramana
Karigi matang da haibano haina haibadu context adu bhap tabaga loinana apumba apaba wapau asda mark na haning libadu karino khanganing libadu karino haibadu adu khangba loinana adu ani ne asida maruina koi wakala thamagal pagado was na asise mark apaba wapau gi mark se paba matam khuding makta pagado ba lagi the wakalon ihan hambadu de sebok oina Christi tung inbagi punsi adu ga mari lena discipleship. Now Mark 13 said pabo iba target. Mark no targum do how the loy pabo loy namak pabo iba target. Jesu Christ na kwai na concern oibadu. Mark ithamoy da kwai da hina lumna lobadu. Mahak laklam dagi anirak suna laklam dagi thokpo thodok asidagi di mahak sebok sing gi damak ta khanbadu na hena mahak lumna loy. Aduna mana chexilu haina haibu wahai je magi sebok sing adum mana hairi se. So Jesus is more concerned about his disciple than the sign itself. Adu amaram dai boy batagadi Mark pandu tarag hum dois Jesu Christ na thengnagadri ba magi sebok sing thengnagadri ba awa anang khuding mak sing ase Mark pandu nipang pada kuntra ga meri ga kuntra nipan phaw da mayek sing ukraba jaga sing sebok oibagi mamal kana gum gi tunging labade mag masana masabu yadasanu adu mahak ki cross indi khuding gi pudun ai gi tung insunu aduga harba khuding mak sing adugi wakhalon adugi bisoy adugi mapum oiba warol adu mark tarag humdo ese su warloi mapum oi adugi warol adu da ekon mafam sadi makes an ugu duse now hen ham de kari wakhal loina sebok oibagi wakhalon adu loina mark tarag humdo pagadoni ani su badadi Jesus Christ na anirak suna lakpa adubu ngai bagi wakhalon adu loina mam de harba numidase Jesus Christ na mafamasta utkadoriba asigumna harba numidase maki maram gidamak apaba wapau gi maram gidamakta awa anang khangba amasung miot me nangleba mahaki mising gidamakta khwaidagi apaba khwaidi harauba matik ngana thanma numidam oigani na adu wa haudogne mark tara humdoi that's why the wa haudog lo hai verse 1 dings verse 1 ding 2 asigi jaga ase Jesus Christ na now Mark chapter 12 ta Mark no tara gani thoida Jerusalem me ningna sanga dagi mahaki togudo tambi do tapke do thabak togum do loine mak loiraga chorphol gi ching from the mark lai adu mark tara ga humdoi se atopa maming ma haibo tara ga se Christ na magi sebok sing se tambi ba asigi matam bi khudimok sing se chorphol gi ching thaki tambi ba na suka the Olivet discourse now yengse Jesus ni sing dagi hol thokle ning verse 1 de magi sebok sing gi marak tagi aman magi sebok sing yeng han mai olam yeng matam guru yeng bi kaya da phajakraba nung sing amasung kaya da phajakraba yum sing Jerusalem ning na sanga se aduki matik ning thi jabam sung phajab ning na sanga man aduga haibe se haibe matam du de lerba mi sing na mariya ke do kanam ta leite sumaina haina basulai Jerusalem gi ning na sang udriba mi adudi ning thi jaba yum se kre no haiba udriba mi sing haina aduki matik ning thi jai haining ngai leitana na adudagi hena tongale sebok sing adu yenga kanda nung sing amasung adugi yum ado adugi ningna sang adu yenga mana makoi na hakma makoi thamoi gi thoyo hena kumaram di Jerusalem I have ningna sing se Jerusalem gi damakta makoi gi napal tawjafam aikoi gi damakta de yengo se and then Israel sing damakta makoi gi identity ni amram dai boy batar ga di makoi gi punsi adu asig ningna sang sin adu adugi ningthi zaba adugi achouba adugi angakpa gumna angakpa oina ningthijaba adu magi sebok sini yeng matamda angakpa phawe aduni Jesus Christ da mana guru yengbe kya da phajakraba nungsing and then Jesus Christ gi pakum nang verse 2 adu asigi pakum se Jesus Christ na pi matamda magi sebok sing ngaklam moi haninga lete ngaklam gani Randy, matamda lerem ba Jew macha amma hektana wang na ngang ni se Jerusalem gi ninga sanga du matang adu Jesus Christ gi wahayo achoba yum singa si ubra ning khai dana lona ba nung amata thanam loi marom na ba ta argadi asde Jesus Christ na hai se asigi ning thi jabana thalaba chawra ba nung singa se
tumna mangadobadu gi matangdani. Now Jesus Christ na asigi pakum si pirak matamda ngakning idea hoide. Maramdi Mark taraga mathogi pada taraga mangadagna taraga mapanda mahakna asigi ningna sang se wayan magi thabak mahak tawkrabane. Mahakna thugai grabane. Mahakna tankhai grabane. Aduga makhoi tawriba thabak khudingmak sing adugi aranba amasung asoiba sengdaba khudingmak sing adu mahakna hai grabane. Aduga asimaksu mahai yandaba hai pambi adugi mapala Jerusalem gi ningnasang asina amasung mahaki asigi Messiah gi mayokta laiba khudingmak singna phanggadoba aroiba paraloigi oiba awa anang adugi matangda wayet adu Jesus Christ na hai buloi grabana. Adu se book sing seems like moi bhap ta de kya gyan ta de. Adugo Jesus Christ na mafam asi wafam asi hai matamda I couldn't ngak lo de bagi maramamadi of course chapter 11 verse 15 de 19 phaoba de mahak na ningna sing adu wayan bagi thapok adu tawkre hai kre. Aduga asi de ngak oi de bagi thodok maramamdi kare gi de mokton hai batar ga de asi gi ningna sing se Jerusalem le ba Esorgi mi sing ni hai na hai ba Jehudi macha sing Israel macha sing ningna sing ase hai ba ningna sing asi gi mafam da Mahaki mi singi thajaba amasung Esorgi Asengbada adubu yokatuna thamgada mafam amane adubu adu oide Esorgi Asengbada adugu ningthijaba adugu mahaki mi singi thajaba harba animak adu yokatpagi mahutta sengdaba mafam ama oi tongan tongan ba lalon itikki mafam sing adugu makhoigi thamoi aningba apamba lanthumgi karamba khudingmak sing du phangnaba mafam makoi oi hele aduga haiba ningna sang ase Esorgi mi singi thajaba adu hena chokhat pham aduga hena mayek seng pham aduga mi singu thajaba du kausilak pham aduga lanthumda taibang panbada or for that matter ningna sang ase thajaba gi mahutta Jehovah Esor ngon da thaja hangaduba asigi mapham ase daku singi huran ba singi leipham oi hele Haisa gadubagi mafam adu huran basingi mafam ohele amaram the haiba oiba targadi Esorgi Asengbada amasung mahaki mising na mangon leba thajaba haiba ani asi mayek seng na aduga langna aduga chawna ugadoba adugi mapana Esorgi matik mangal oi hangadoba amasung Esorgi matik mangal oina na bagidamak mahaki mising semgat pham sagat pham amasung yokat pham oiriba mafam asimakna haiba Esorgi Asengbada amasung mahaki mising thajaba adugi khonglet na pham ne orise. Both the holiness and faith are being trampled where it should be held up. Aduna Jesus Christ na sige ningna sang pungloi loi ni amasung mafam sa Jesus Christ na hai ba wahe ase ningna sang adugi au phanayam wang boi bata ga su nung de phanayam chaw boi bata ga su pumloi losin ba upun ta ba aduga laiti mana mafam tham ba adugi londa du yamna akan ba londa da ni mahakna seasonary pese aduga adu matik chaba mane Maramdi Esorgi matik mangal gi damak de Esorna khan khraba mafam adu maaki matik mangal ordaba oiba targadi adugi mafam da leibagi tongzaba amasung matik chaba kare mata leite aduna adu haram lagi Jesus Christ na mafam adu tholokre amaram dhai oiba targadi asi samaki sebok singna bhap taram gadra amasung taram modra habidi khangde adubu harba ningna sing adu da lakiba Esor adu Christus ne adu harba ningna sing asibu wayen gi wahayam haram laga Talkiba Christus Esor ne when Christ left this temple God lived it Christ ningna sing ase thadoga sura pol chingnom la lakpa matam da ningna sing ase mang thadoklam Esor na ningna sing adu thadokle mahaki matik mangal adu ningna sing adu gi thadokle hari basi thoke edi humdrada Titus ki makhada char ning teacher phamas uphul ta aman to lokot piada ba maong da Christian mafam adu da hai khraba wahai aduma thok tab tawde loina mak thoi karino sid nang amasung aigi nasi ni mi da singlu ba moina adu ga thajaba moina ai khoi para do karino I think we should observe this singlu amagi ningthijaba asi loisan gi ningthijaba du da natte adubu maduda lairiba thajaba sing adugi asengba amasung thajaba dune amuhana Singlup amagi ningthijaba adu loisangi ningthijaba adu danate adubu maduda lairiba thajaba sing adugi asengba amasung thajaba
The beauty of the church is not its building. The beauty of the church is not its building, but the faith and holiness of those who are in it. The beauty of the church is not its building, but the faith and holiness. Faith, kari thajaba, isor ngonda leiba thajaba. Aduga, adu leiba mising adugi asengba punsi. Isorgi asengba du khangbagi mapana hingba asengba punsi. Aduni. Now, building apabani, kanabani. Eko isunu kita markaso eko isagi building pa me, ningthi zaba, thajaba mayam pula galakpe yaba. Thogul tauba mising mayam sengbat pe yaba aduga singlup amma to ne ningkha tamna thogul tauba yaba achauba mapham mai koi pame adu phabane phatte habrate aduga mathang manau naiba maongda warak watem ba masung mathang manau naiba maongda supnam sasan tauba supnam sasan tauba governance ko building is useful, orderly governance is good. Building apabani, lam leba apabani. Aduga singba du mathang manau naina chatpa, amasung mathang manau naina yengsen ba ngaksen ba amasung adubu jingba adu aphaba amane. Adubu phanayam phaba oiba taragasu. Hairiba duna mapham adu singlup ki manung adu leiba thajaba sing adu ki punsida oipham thokpa asengba punsi aduga isorgi asengba adubu khangpham thokpa aduga thajaba adugi mohchin gedaba amati nate building bane phajaba oiba taragasu aphaba church polity leiba oiba taragasu isor khurumba matanda yamna orderly naiba mong nomajing khuding isor khurumba oiba taragasu leiba member khuding mak sing adugi punsida asengba udraba adugi isor da thajaba leitraba adu oiba taragadi adu the pukning huninga kari mat leite. It is just outward religiosity. Mapan thangi oiba dharma gi bathabak sing ngaktani. Adura singlup amma toina akoina asigi jaga asidagi hangmina kadaba wahang amasung akoi amamam tong oina singlup asigi manung do leiba singlup asibu sagaliba thajaba sing amamam oina akoi punsida ngasigi numit hangmina kadaba wahang adu desini. Nangamasung ay ngasigi numit singlup amu oina adu akoi amamam to oina isorgi maphamda Aikogi Lajeriba Kuding Maxing Aduga Loinana, Aikogi Punsi, Apumba Sigidamaka Tazabagi Punsi to the Nangamsunga Hingra. Nasigidumita Isor the Nangamusung Agi Punsi, Apumana Mahakun Ningbagi Punsi to the Hingra. Are we trusting God with our all and for our all? And are we wholly devoted to Him? Aduga Nangamusung ay ngasigi numita Esorgi Thawai makada mahagi Thawai Asengbagi thabak subiba musung panggal adugi mapalna Asengbagi Esorgi Asengbagi ningthizaba du khangna basu hona bagloina khangna Asengbagi punsi aduda aikoi leptana chatpa mising oiber aigi wahang samna bigar aigi wahang se Christian amana sengpham toi hana khangba Christian amana karaman asengba punsi hingani haibagi matang na lyric mayam paba adugi matang na mayam khangba adugi matang na Bible gi jaga sing yamna khangbra haina hangbana tei wahangse aigi wahangse hojiki mi ku pungja asida nahak isorgi mangda asengba mi oibra isorgi mangda nahak ngasigi numita asengba punsi du chatbra mapura besing Esorgi mangda asengba mapuraba moiber nupi oibesing asengba nupi sing esorgi mangda oiber naha sing esorgi mangda asengba punsi du hingbra nahaki wangang sangang sajat lichet phizet chakcha wakhal khanba thajaba sing loina matam thajaba sing na tabag loina matam da man siluki manung de hingba punsi dasu aduga mapan de hingba punsi dasu aduga wakhal khan hingmina ba jaga hiram khuding makta nahak asengba punsi aduda hingbra ngasi na mi aduga tin mathau taris yamne shorning ba man adu nate
mayam khangbudu sunate church building aphaba awangba lam achobla lebudu sunate mathang manau naiba church ki governance lebudu sumaru ne nate khwaidagi mathau tarise Esorgi Asengbada khangbagi mapal asengbagi punsida hingba adu Esorda thajabagi punsida hingba adu yautu boiba targadi khuding amang mangaktane it's just a sham oibadi manba laibadi manba adu amtadi laitaba man kari damakna asengba amasung thajaba yaudu singlup adu Christ yaudu singlup ne just like Jordan Jesus Christ ning thau chat ki bagun adu ko chama asengba amasung thajaba yaudu Christian kudimak singda Christ yaudu Christian meaning Christian nate now degi lower verse 3 sebok sim ko kholam gani kaino ai re so Paul gi ching yore Jesus Christ pham thar do you remember the kind of moin hang listen a question with unrealistic expectation oh hang am yam privately right lona changla gani mon hang is adu basi wahang hang mata makoi wakhal lai sidi oi thokpa yaro de mangan amaga loina na kaino do ai khoida hai bi karam matam da harvest sing se thokadagi harvest sing se thunglam dai gi kudam sing adu karin kora khang do bodi asigi wahang se Peter na Jacob na Johanna duga Andrew na hang matam da makogi thamoi da leiba Christ gi ning tholebak masi ha gi ning tholebak lakado badu adumak hakchang lom da lakado gi wakhol adumak leire Christ na ningna sang do losin gani hain hai matam da somehow or some way makogi thamoi da leiba se oh Messiah la kan da Rome gi salum san loinamak loisallaga loinamak thupchalaga hekta magi mising oina loinamak lep linkat pa adugi Christ gi tambiba khuding mak sing ase makoi khara khangboi ba ta su loinamak amus khangdaba maram loinamak bhap ta da ba maram moraga haujik phaoba Jesu Christ adu mahak na kari amma natraga amma dagi lanmi tengol mayam ma ki matung ilakhan bagi mapalna aduga lan ta bagi mapalna aduga mafam adu lotion bagi mapalna mai pak page adu wakolom adu adum leire aduna asigi wang hangba matam de makoi wakhalo se taibang pan ba yana napag leire their mind are still very earthly aduna makoi asigi sakhi sing ase hangba matam da adu khudam sing ase hangba matam da makoi wakhalo na I believe makoi na hangli wakhalo na se makoi na phanglaga do makoi na oiraga do makoi na pairaga do adu gi wakhalo na adu galo ne very unrealistic expectation adu khuang ji yam lon ne hangi se makoi taran thone phami ne do adu makoi mari janga ga yam lon ne hangi se tabang pan mi ko pe de yam khal le Christ gi ning thole ba se tabang pan asi gumna tabang pan ba se do oiraga do amma gumna adu makoi kale hoi ogini no ma tra ga no ma de soidana adu gi matam adu asi na tre makoi jo bap ta de adu verse 5 to verse 13 phaw was amaram thai boy bata ga de makoi na wakhal da khan da ba akhum oiram gani Jesus Christ gi pakhum de Jesus makoi de khum lagi si wahang na kari san gi matang gani karam kan da thok gani adu harak pa matam adu Jesus Christ na kari khum da bano hana yengse kari sign oi gani side laina aina ai gi sarga de sarga du sing kau tharak pa aduga aina mi myam khomba aduga Jerusalem tam changba adugi governor adugi ningthau myam mighty people aduga ningthau ne panda right that must be one of the expected answer khudam amasung changdam hangma tam adugi wakhon aduga lone makoi hangme adu Jesus Christ gi pakhum seng nakhoi bu serana na chingdana ba cheksulo maramdi mi kya na ai gi mingda laktuna hai gani ai mahak ni aduga makoi na mi kaya bu serana na chingani nakhoi na lan amasung lan gi paunin khon ta ba mi pai ganu hai re basing ase soidana thokani adubu aroi ba adu hojik laktre jati ama gi mathakta amasung ningthau leibag ama gi mathakta lan horakani tongan mafam da yuar ha gani chak tangba amasung awa ana yana thokani pumna magasi naw yekpa gi ahobani I mean like seriously Jesus Karino haibi reise khoina khanbada din nahak na taibang panba se ngamgadra na khanbane
Mafam asidagi nang nasan ay ning thone hana haraga nangi pangala nangi sagudu singdo kauthara ekda nairaga do wakal na koin khalu what chak tangba you are haba first and foremost karnyo na koi bu seran singdana ba chiksul seriously now asigi jaga de shorya bi obi tar mathang hapta da hena kumba pame adubu asidai observation krana koi mang thamge I have some observation here Sebok singi wahang unrealistic expectation da du hangba wahang gumna asigi chapter 13 se parba matam adu da yam unrealistic oiba ma ong wakal chagat pa mi sing laita ba natte aduna si madi yengse ta bijel na se Yesu Christ ki paku ma se de kone mic se khang se sen ihan han bidadi Christian anirishuna taim pana lakre matam madu phawba Christian singna sarkar paiba ajo jo pham sing paisan ba kol karkna sing Christian gi ocean ba adu hiram khuding mak sing khungang ama or lam ama adu acho sang mayam the Christian oiba mafam awang mafam khuding mak sing adu Christian na paisan bagi wakhalon leiroi adu um the toy Christian anirishun lakri matam da ba ani shubadari Yesu Christ na anirishun tayong pana lakri matam adu phawba Christian gi oiba jati leiroi Christian gi oiba state later there is and will never be until Christ's return such thing as Christian state or Christian nation asimadi amna mayek singse Yesu Christ na Muhammad sada haib adugi jaga mafam amata leite adugo no the world will not be converted before Christ's return Taibang pana puma Yesu Christ laknga the Christian loine mak oibagi wakro du leite now Jesse Ryle na have why amakhagle we are living in a day of election and not of universal conversion Taibang pana khuding mak sing the isor gi mang le biaw sing adugi mati yam le adugo taibang pan bas asigi matam asida Christian lakni matam adu phawda kandige du se mahang taibang pal hodring adagi mahang khandokra mi sing adu khaktane taibang pal loine mak natte Christian laknga da loine mak Christian oiba loine mak mon leiroi adu mata adugo Christian pa ko masine yam mayek sing an jaga amade adugo makha ta ko ase ko hena mayek sing adum urakine ai ko na ji hingli ba taibang pa se hena aphaba Christian anishun lakre matam da bhawa hena dum pharak ka do ba amanatte hena phagalakpa nushana ba am hengalakpa amata leiroi adu pambra kholone mak pamina lan pam de khoi mi ingta tap thawe am pam ai ji am pam Christian anishun lakre matam da bhawa adu oithoe aduga ingthabana panba sungoi oiroi adu mayam na ingthaba manba mong aduda ingthaba amagum ingthaba dinata adu ingthaba man mong duda haige do ba adu assume to do bodi yam lakani thadu bijil now sing Christian mark na taragum do tambi bagi matungina adu gate anu wala na bagi lyric sing da thaja boy kraba nangam sunga gi damak de Christian anliksuna laktribunu me adu bhawa ai ko gi damak ta aphaba matam amata leiroi kari damak ta no Here's one reason. And the Aikoina Togoliba Prabhu cross heart crab Christian. Although Aikoina Hingliba Tabang Pal Asina, Aikogi Prabhu heart crab Tabang Pal Adik Manundan. The Marisho Gadi. I said Jesus Christ and higher with Hodo Kudim Moxing. How's it not? Jahi Mayang with the talk of Hogmanate. Man high crab Todo Kudim Moxing Hiram Amma Natraga Amada Tokre. Now for example, AD 70 the temple destruction Loin Moktoker. Hiram Amma Natraga Amada Tungre, Hojixudum Tungli, Ado Tungsudum Tungani. AD 70 the Loinamag Loy Krabamum the Kanbo Betagadi Adu Aran Wakalone and I lowe. I'm the high crab Kudim Moxing is I can Makatan Muying Minakni. I do them totally, how's you them totally, talks them talking again. I would talk for my own. Awan ng oibatargasu, aduga miot mine oibatargasu, tayong pala pumbagi, ang du laytada ba oibatargasu. Henadum hengalakani. Satibadum hengalakani. Christian na lakjabunu mi adubaw. Aduga si toy batodo kudi mo sing matang manaw na chronological order da token heba amata layte. Now, asigi jaga asida. Asigi jaga asida. Ayano jaga kraba matodung na thajaba ay marup sing lay.
I don't see merging. And then I know Wang na kanba Bible tambi ko sa sing le pastor sing le. Ado basi ki jaga si de. Ai mo ko yab ngam de. To he mata. Christian ni sun lakri mata madu paw de. Mahom se de ko awa ba khang. To ko de je kai no. Christian lakri mata madu paw de to ko de je kai no ai hai na hai ba natte. Ado Jesus Christian hai bo hai sing. Ado ga asi se chapter 13 them unpack the 4 things. This is what will happen. Upheaval, persecution, proclamation, perseverance. Upheaval, persecution, proclamation, perseverance. Tangdu lei ta ba, ot pa nei ba, wa sandok pa, khang ba. Kaino tangdu lei ta adre se. Tayang pala pum ba se sarkar or ba su, kaido or ba su. Tangdu lei ta da ba oi ni. Pap to ba gi chang adum hengel lakani. Aduga amot ba gi chang adum hengel lakani. Aduga taibang pan ba se chatnari ba maong sin khudi mak sing se mathang manaw nai de ba mayam da adum or kani. That is upheaval. Mathang manaw nai de ba. Tangdu lei ta da ba. Ani so ba di. Thaja ba sing gi mathakta apa pa wa pa gi maram gi damak ta ot pa nei ba. Christian khudingmak, Christian thasa boy kraba khudingmak. Hiram amma natraga amma da otpa neibadum oigani. High badu 80-70 ki mamang da chumme, 80-70 ki matung da chumme, haujuk chumme, chahi tara matung da chum chumgani. Adu khudingmak sing thok boy ba da ahum so ba de kaino proclamation. Hiram khudingmak sing thok boy ba da apa ba wa pa adumak adum sandokani. Apa bawa pau gi chakot padi adumak laigani maram di taibang pang mafam khuding makta mang dun laiba apa bawa pau gi mapan la kan ga mang laiba thawasing adugi matik lei adugi isorgi aning madi krishna anishna laktrim ngai mamang adu da haiba mang laiba thawai khuding mak sing adu masing amata watana amata kaktan apa bawa pau gi mapan la kan biba adune Karigama chapter 13 se papo iba dai ot pan ne kadro khuding mak sing se government dagi ne kare le kai dagi in munung dagi ne all front will persecute believers and Christians. Karigita mak no do. Remember we see sinfulness of sin will rise. Pap ki amot pe hanum hengel lakani adu ki hanum sathi rakani adu ka cross yek na masing asu adum hengel lakani. Adumapu apabu apau da adumak sandokani. Adu asig matam sa Christian aning thawina palabana maram oiraga apabu apau sandoko matam da mai thibadi oiroi. Karam makal gi mai pak pai khoina phangani isorna taibang pal haudringai dagi khando kraba mipum khudimak sing da apabu apau gi thawal gi mapala masing amata taatana loina mak kanbigani. Apabu apau chawkhat kani singlup chawkhat kani. Awan ngam lak boi bataga. That's a 13th proclamation. Mari subadi. Preservation. Kaya Jesus Christ na. And then verse 13 the suhai buhay dun. Ay gi adu aroy bahawa khang ma adu kan bigani. Kaya sila ekon uba pangis eh. Isor na magi thawai gi mapala. Maki tungin ba khudimok sing adu. Awan ang adu gi matik yam boy bataga so makhoi bu kan bigani. Yokpi duna kan bigani. Loy ba phawa. Adu gu asing ma thaja bu sing adu khaktung na loy ba phawa khangani. Now Harbise sing asini. Jesus Christ ki paukum asidi aikoina observe tau biya bade. Adu obi tare asi hiram khudimok sing asida nang amsung gi thasa ba moina nang amsung ai gi thodang adu kaini han ham bade asini. Mitsel khangba. Checksin ba. Verse 5, verse 9, verse 23, verse 33, verse 35, verse 37. Checksulu. Mitsel khang magaluna na hingpham thokpa thajaba yaba Krista gi tung inma gi punsi adu magi sebok ama oina awa anang khangduna siba phawba thajaba yana khangba adu gi demak thawrang tawba isori thawjala amasung magi panggal gi mapan ani subadati isori thawai sengbada ngasaba asigum matamasida awa anang sing asidagi aikoi na chenthong panggal amma ta leite amasung khang na panggal amma ta leite aduna Jesus Christ na magi sibok sing tambi matam da suhai pithok matam adu verse 11 the pab matam da kare na khone pigi da paukum adu maram da khallunu na wasalunu da kare ki amde na khone ngang da badu na khone natte da thawai aseng bagi mapana
ahum subadadi Siba phaoba thajaba yana bidamut Ishwarna tawbigadabe thabak aduda aikhoigi thawdang dasine Jackson Mitsel khangba Mitsel khang thajaba na magi tungin ba Thawai Asengbada ngajaba Siba phaoba khang thajaba yana adu tawna ba gidamakta Ishwarna koida piba thawdang ne adu khudingmak sinung ngamna ba gidamak magi thawja nungsiba amasung chanbiba amasung pangal khudingmak sing marang kaina le Namni Krishna Sikraba Krishna nang amasung aibu paptagi mapum oina kanbiba ngamoiba targani hingliba Krishna asigi awan asisu ko khanghanbiba ngamgane adu haiba se ekoi anuba ama oitana nabugida maktani Krishna ekoida mayek sina tambiribase now swai lessons adu makhade mathangi haptada adu pungloi loi boina punsi tele Krishna sodan halakani adu loina driba matam se sodrabani nangam sungai thajaba oikraba singa moina thodok kodreba thodok amek ta khudimuk singa sina ahoi puning langkna hangumsi adu bu Krista gi tung adu mamal piduna thajaba yana thajaba adu asengba punsira Thawai Asengbada ngajaba galona ma ke tungin si asikaktan aremba orudis asikaktan aremba orudis adu Kristana ayo kudimona khangba mage pama prana dos sakare ko gi pama sungi so na ki wahai sigi mapama akoida tambikraba singas khangba thajaba amsung losun bada mateng pangbe runa ki wahai sigi mapana Aikhoigi punsina nahaki mengi maga thengna ba yaba amsung thengna rakdo awan an khoi maksing adu khanghan biba amsung khanghan biba sigi mapala harba khud musing asidama Siba phaoba thajaba yana lemna bidam da khoba tharang tobi Professor lakdo hapta sing de soi khoi nena jagadori lakdo hapta sing soi khoi ibunga han henna mayek sing han biuna ki wai sigi mapala adu hosilum ama toina asengba punsina thajaba yana nahaki mamal piba sebo amon hingba punsi du hingja da khoi mateng pangbe Yesu Christ gam ngani jiban